Athiang Baying Aduda, Sari Ango set me no peduna, Lalio, Karatuki, Mawanga, Chongchunda, Sinam Honari. Madu with the Lambidale Manupamana, Marco Padron Kanbiri. Maruda, Gaitoli Vanupaduna, Society Tonopagidamong, India, London, Tana Lali, Hydradum Station Brimley. Masigi Matangi Sindana, no Pedri and Pakana. Bantinang ay kutak the lobulaw. Karigumanang pungkhay may manung na laktra with the ayitanda may tajan na sizaragani hari. Basigi matangi sindana. Tonglo tilmaka may manung da nupima may chakton labor uri. Kurumjari mayang puno po channel sida mukha na taram na okcha wala na ikok nonjari. Ngasi among mayang video pujaliba movie sidi 2006 thriller comedy movie Med Run Bhagam-Bhag. Kara ariba matangi movie si IMDb da 10 gi manung 6.7 stars ki rating phangli aduga hariba movie asibak 1995 ki Malayalam movie Manar Mathai Speaking hariba dugi remake ni. Suicide tawna hona ki nupi duga kamungda mai thajindna sizaki nupi duga amatara. Misi asi suicide natragana murder haibududi movie asi wari si aroyo hawa taraga punna khamuinarsi. Aduga yaragadi like mafum ama natrabasu tangkai amatang comment masung amatang waribasu pamjai habasi kaubigano adudi mayam punna wari taminarasi. Hariba thawdosi thokadaba thamo walingaida India theater group amagi play ama utli. Play asigi main role hero gi saktam langlibasi Babla. Villain oribasina Bunty aduga director producer punna oribasina Bhagam-Bhag ni. Makoi uliba play asi asuki matik phajabara maram orega. London thamagi special show tawinaba Barton tawchalangli invitation pisalagi. Makoi na tawada haibo usumnagi masa-masagi passport amasung visa ready tawuni. Aduga khongchaluda changadaba paisa kudemok Rabindra Taneja hariba nupasna loinamak sponsor tawgani putokadori. London da makoi play unanaba invite tawrale tabada drama artist kudemak producer Bhagam-Bhag yauna yamna harauri. Atubu luribadi hero amasung villain gi saktam langiba Bunty amasung Babla na makoi drama gi heroine adu da karan tarubadagi London chakadawa nomata ngairaba kanda heroine adu lona mangtokre. Aduga Rabindra Taneja haiba nupasina makoi gi drama adu London da ullaw haina karopagi maroiba maramsu main role lawribi heroine adugi phajaba performance adu ubagin maram aduna drama adugi advance pawa hanana pitoklamlam. Asumna flight tongadawa mikop amata ngaira matung heroine chentokre mangtokri pawdu tabada director Bhagam-Bhag mata samanbagi airport to 130 ising thaduna lakna matung Bhagam-Bhag gyan lagri London amuta tatriwa taning mangta oibani na drama heroine adu yawrabasu hektamak chalase adugi sumatakta London da Indian mayang sulerangani manudagi heroine kumba yagadabi nupi amu hekta neklasi haiduna mayam punna yanari. Haribasida director Bhagam-Bhag tu yare maramdi mahak masamuksu London training libani. Asumna makoi gi drama gi main role lawribi heroine adu yawdabida makoi London na thunglari. Aduga Rabindra Taneja na makoi gi dama hotel ama hanadagi book tawduna thambirami. Aduga hotel asida drama artist makoi khakta laikadabani. Atopa kanachu yawroidori. Haibadi hotel gi room service tawudaba miyoising chak thongbigadaba cook aduga fee subigadaba dobina chingmon kanamata leiroidori. Maramasina makoi gi villain gi role loriba Bunty bu pangna langnarubadagi heroine adu chenkibani aduna maduki dandi oina mayam pumdamaki fee sunanaba dobi ohelami. Aduga India dagi ngasita lagliba artist sing adugi khudong chana nawidamo makoi awarpa kudimang lamdam adugi lamitwin phajana khangba taxi driver guluda yengkhinaba hairami. Makoi gi hek awarpa lerekpa lining chaningba ama hek lakbaga gulu thaduna lehalo haiduna Rabindra Taneja na makoida gulubu sinarami. Aduga guludi Indian macha oijarabasu London da leiduna mafam adugi taxi bharada wariga thauduna leglibasi kuirabanina mafam adugi lamitwin chanawi phajana khanglaba bisangni. Asumna makoi gi heroine di yaudana London da makoi gi show tawgani haiduna lakliba drama company adugi producer su oiba director su riba Bhagam-Bhag na drama artist mayam adu pulap kausilaga mayam chana tangna wale pham chapong gi di problem kaisu leitre adubu aikoi oina khwaidi chawo problem si hoji heroine leitri basini madugi solution su aina putokli hairi marutabada drama artist mayam su solution du karino haibadu loina khangling libani na karino hangnarangli maduda Bhagam-Bhag na waridi hanai waridu dumak oigani hongtole bhaibu hero ga heroine ga khaktani hairani maduda hanadagi hero khumlibu Bablana adudi hero ga heroine ga dikana kana oigadori buno haina hanglakpaduda Bhagam-Bhag masamangna hantaki matangsidhi hero do aina oiba tare aduga heroine na mamagi saktam langlimba Baijentina oiragani hairagli. Tasengbagidi mamang-mamangdadi director oriba Bhagam-Bhag aduga senior artist Baijenti mama mapagi saktam langno laglibani adubu hantak heroine leitabasina maram oiraga mabanina heroine kungani haibududa drama artist mayam pumno mangona noksun biragli.
ꯃꯗꯨꯗ ꯕꯟꯇꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯐꯔꯦ ꯐꯔꯦ ꯍꯟꯗꯛꯀꯤꯁꯤꯅ ꯂꯥꯁ ꯁꯣꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯗ꯭ꯔꯃꯥ ꯇꯧꯔꯁꯤꯀꯣ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯁꯤꯜꯂꯛꯂꯤ ꯗꯤꯔꯦꯛꯇꯔ ꯆꯝꯄꯛꯁꯦꯠꯀꯤ ꯑꯥꯏꯗꯤꯌꯥꯗꯨ ꯗ꯭ꯔꯃꯥ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯀꯅꯥꯃꯠꯇ ꯄꯥꯝꯅꯗ꯭ꯔꯦ ꯈꯪꯂꯛꯄꯗꯒꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗ꯭ꯔꯃꯥ ꯇꯧꯒꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤꯅ ꯗ꯭ꯔꯃꯥ ꯇꯧꯗꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯍꯦꯔꯣ ꯀꯨꯝꯂꯤꯅꯕ ꯃꯤꯁꯛ ꯑꯗꯣ ꯑꯗꯨꯅ ꯅꯁꯥꯒꯤ ꯆꯥꯅꯕ ꯍꯦꯔꯣꯏꯟ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤ ꯃꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯗꯤꯁꯤꯖꯟꯅꯤ ꯀꯅꯥꯃꯠꯇ ꯐꯦꯜ ꯂꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯇꯩ ꯑꯥꯔꯇꯤꯁꯁꯤꯡꯗꯤ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯗꯦ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯍꯦꯔꯣ ꯑꯃꯁꯨꯡ ꯚꯤꯂꯦꯟ ꯀꯨꯝꯗꯨꯅ ꯂꯥꯛꯂꯤꯕ ꯕꯟꯇꯤ ꯑꯃꯁꯨꯡ ꯕꯥꯕ꯭ꯂꯥꯗꯤ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯍꯦꯔꯣꯏꯟ ꯊꯤꯗꯕ ꯌꯥꯗꯦ ꯈꯜꯂꯤꯕꯅꯤ ꯃꯔꯝꯗꯤ ꯍꯦꯔꯣ ꯀꯨꯝꯂꯛꯂꯤꯕ ꯕꯥꯕ꯭ꯂꯥ ꯍꯦꯔꯣ ꯑꯗꯨꯝ ꯀꯨꯝꯂꯤꯅꯤ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯚꯤꯂꯦꯟ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕ ꯕꯟꯇꯤꯁꯨ ꯍꯦꯔꯣꯒꯤ ꯁꯛꯇꯝ ꯑꯃꯨꯛꯇꯗꯤ ꯂꯥꯡꯅꯤꯡꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯥꯕ꯭ꯂꯥꯅ ꯇꯦꯛꯁꯤ ꯗ꯭राꯏꯚꯔ ꯒꯨꯜꯂꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯗ꯭ꯔꯃꯥꯒꯤ ꯍꯦꯔꯣꯏꯟ ꯀꯨꯝꯕꯤꯕ ꯌꯥꯒꯗꯕ ꯍꯦꯔꯣꯏꯟ ꯊꯤꯕ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯪꯕ ꯃꯇꯝꯗ ꯂꯝꯗꯝꯗꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯀꯔꯝ ꯇꯧꯕꯒꯦ ꯍꯥꯏꯅ ꯍꯥꯟꯅ ꯍꯪꯂꯨꯔꯦ ꯃꯗꯨꯗ ꯒꯨꯜꯂꯨꯗꯤ ꯋꯥꯈꯜ ꯑꯣꯟꯅ ꯇꯩꯅ ꯑꯗꯨꯝ ꯈꯜꯂꯨꯕꯅ ꯏꯟꯗꯤꯌꯥꯟꯁꯤꯡꯒ ꯆꯞ ꯃꯥꯟꯅꯩ ꯃꯁꯤꯒꯤ ꯋꯥꯍꯪꯁꯦ ꯄꯥꯍꯪꯗ ꯍꯪꯉꯤ ꯍꯥꯏꯔꯤ ꯃꯗꯨ ꯇꯥꯕꯗ ꯕꯥꯕ꯭ꯂꯥꯅꯗꯤ ꯀꯔꯤꯒꯨꯝꯕ ꯕꯟꯇꯤꯅ ꯍꯦꯔꯣꯏꯟ ꯊꯤꯕꯒꯤ ꯋꯥꯐꯝꯁꯤ ꯒꯨꯜꯂꯨꯗ ꯍꯥꯟꯅ ꯍꯪꯂꯝꯂꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯤꯕꯅꯤ ꯃꯗꯨꯗ ꯒꯨꯜꯂꯨꯅ ꯀꯅꯥꯃꯠꯇ ꯍꯪꯗꯦꯅꯦ ꯅꯪꯒꯤ ꯃꯑꯣꯡꯗꯨꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯟꯗꯤꯌꯟ ꯅꯨꯄꯤ ꯄꯥꯝꯂꯕꯗꯤ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯔꯥꯏꯠꯇ ꯌꯦꯠꯂꯣꯝꯗ ꯊꯦꯛꯑꯣ ꯑꯗꯨꯒ ꯄꯥꯛ ꯑꯃ ꯊꯦꯡꯅꯒꯅꯤ ꯃꯗꯨꯗ ꯏꯟꯗꯤꯌꯟ ꯃꯌꯥꯝ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ ꯃꯈꯣꯏꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯗꯥꯎ ꯌꯦꯡꯂꯨꯔꯣ ꯇꯧꯕꯇꯕꯨ ꯅꯪ ꯄꯨꯂꯤꯁꯇꯒꯤꯗꯤ ꯆꯠꯈꯤꯅ ꯂꯩꯌꯨ ꯍꯥꯏꯔꯤ ꯕꯥꯕ꯭ꯂꯥꯒ ꯇꯦꯛꯁꯤ ꯗ꯭राꯏꯚꯔ ꯑꯗꯨꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯕꯟꯇꯤꯅ ꯂꯣꯟꯅ ꯇꯥꯔꯤ ꯍꯥꯏꯕꯗꯨ ꯕꯥꯕ꯭ꯂꯥꯅ ꯎꯕꯗꯒꯤ ꯒꯨꯜꯂꯨ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯦ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯃꯤꯅ ꯍꯪꯂꯕꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯀꯅꯨ ꯉꯥꯏꯍꯥꯛ ꯂꯩꯒ ꯃꯤ ꯍꯪꯕ ꯃꯊꯪ ꯂꯥꯛꯂꯒꯅꯤ ꯍꯥꯏꯔꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯕꯟꯇꯤꯅꯁꯨ ꯒꯨꯜꯂꯨꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯪꯕ ꯂꯥꯛꯀꯅꯤ ꯈꯟꯕꯒꯤꯅꯤ ꯃꯁꯤ ꯃꯇꯨꯡ ꯕꯥꯕ꯭ꯂꯥꯅ ꯄꯥꯛ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯕꯟꯇꯤꯗꯤ ꯃꯉꯣꯟꯗꯒꯤ ꯍꯥꯟꯅ ꯄꯥꯛ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯎꯗꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯈꯪꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕ ꯂꯟꯗꯟꯁꯤꯗ ꯏꯟꯗꯤꯌꯟ ꯍꯦꯔꯣꯏꯟ ꯑꯃ ꯊꯤꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯃꯇꯣꯝꯗꯅ ꯇꯧꯕ ꯉꯝꯕ ꯊꯕꯛ ꯅꯠꯇꯕꯅꯤꯅ ꯃꯈꯣꯏ ꯄꯨꯜꯂꯒ ꯗ꯭ꯔꯃꯥꯒꯤ ꯍꯦꯔꯣꯏꯟ ꯑꯗꯨ ꯐꯪꯅꯅꯕ ꯊꯤꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯕꯟꯇꯤꯅ ꯄꯥꯝꯕꯅ ꯑꯍꯥꯟꯕ ꯁꯣꯗꯒꯤ ꯍꯦꯔꯣꯅ ꯕꯥꯕ꯭ꯂꯥꯅ ꯑꯣꯏꯔꯒ ꯃꯊꯪꯒꯤ ꯁꯣꯗꯒꯤ ꯍꯦꯔꯣꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯕꯥꯕ꯭ꯂꯥꯅꯗꯤ ꯌꯥꯅꯤꯡꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯍꯦꯔꯣ ꯀꯨꯝꯗꯨꯅꯇ ꯂꯥꯛꯂꯤꯕꯅꯤꯅ ꯚꯤꯂꯦꯟ ꯀꯔꯤꯁꯨ ꯀꯨꯝꯅꯤꯡꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯍꯦꯔꯣꯏꯟ ꯄꯨꯔꯛꯇꯕ ꯇꯥꯔꯕꯗꯤ ꯗꯤꯔꯦꯛꯇꯔ ꯆꯝꯄꯛꯁꯦꯠꯒ ꯕꯩꯖꯦꯟꯇꯤꯒꯅ ꯍꯦꯔꯣ ꯍꯦꯔꯣꯏꯟ ꯀꯨꯝꯈꯤꯒꯅꯤ ꯈꯜꯂꯨꯕꯗ ꯌꯥꯅꯤꯡꯗ ꯃꯕꯥꯅꯤ ꯄꯨꯟꯅ ꯍꯦꯔꯣꯏꯟ ꯊꯤꯃꯤꯟꯅꯔꯒ ꯑꯃꯨꯛ ꯍꯦꯔꯣ ꯀꯨꯝꯅꯕ ꯌꯥꯅꯔꯦ ꯒꯨꯜꯂꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯄꯥꯛ ꯑꯗꯨꯗ ꯏꯟꯗꯤꯌꯟꯁ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯄꯥꯛ ꯑꯗꯨꯗꯗꯤ ꯏꯟꯗꯤꯌꯟꯁ ꯑꯃꯠꯇ ꯎꯕ ꯐꯪꯂꯝꯗꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡ ꯑꯃꯨꯕ ꯀꯥꯔ ꯑꯃꯗꯒꯤ ꯑꯃꯨꯕ ꯀꯣꯠ ꯁꯨꯠ ꯇꯧꯕ ꯅꯨꯄꯥ ꯑꯅꯤꯈꯛ ꯑꯃꯨꯕ ꯁ꯭ꯄꯦꯛ ꯎꯞꯂꯒ ꯀꯨꯝꯂꯛꯏ ꯃꯈꯣꯏ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯏꯟꯗꯤꯌꯟꯁꯅꯤ ꯑꯗꯨꯒ ꯑꯃꯗꯤ ꯐꯣꯔꯦꯟꯅꯔꯅꯤ ꯐꯣꯔꯦꯟꯅꯔ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯏꯟꯗꯤꯌꯟꯁ ꯑꯃ ꯀꯨꯝꯂꯛꯄꯗꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯉꯝꯒꯗꯕꯁꯤ ꯅꯨꯄꯥꯁꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯉꯣꯟꯗ ꯗꯥꯏꯔꯦꯛ ꯆꯪꯁꯤꯟꯗꯨꯅ ꯍꯪꯕꯁꯨ ꯉꯝꯕꯗꯤ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯕꯟꯇꯤ ꯑꯃꯁꯨꯡ ꯕꯥꯕ꯭ꯂꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯕ ꯁꯨꯠꯀꯦꯁ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯩꯈꯦꯠ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯤ ꯃꯗꯨꯗ ꯕꯥꯕ꯭ꯂꯥꯗꯤ ꯏꯆꯝ ꯆꯝꯅ ꯃꯉꯣꯟꯗ ꯌꯥꯎꯖꯕ ꯃꯩꯈꯦꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯆꯨꯔꯨꯞ ꯑꯗꯨ ꯆꯝꯕꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯩꯈꯦꯠ ꯑꯗꯨ ꯃꯨꯠꯊꯠꯈ꯭ꯔꯒ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯕꯥꯕ꯭ꯂꯥꯅ ꯈꯔ ꯄꯥꯈꯠꯂꯞ ꯈꯔ ꯀꯤꯔꯞ ꯍꯦꯔꯣꯏꯟ ꯐꯪꯕꯤꯒꯗ꯭ꯔꯥ ꯍꯪꯂꯨꯔꯦ ꯃꯗꯨꯗ ꯁ꯭ꯄꯦꯛ ꯑꯃꯨꯕ ꯎꯞꯄ ꯅꯨꯄꯥꯗꯨꯅ ꯍꯦꯔꯣꯏꯟ ꯍꯥꯏꯒꯅꯨ ꯄꯨꯔꯤꯌꯥ ꯍꯥꯏꯌꯨ ꯄꯨꯔꯤꯌꯥ ꯍꯥꯏꯒꯗꯕꯅꯤ ꯅꯈꯣꯏ ꯄꯩꯁꯥꯗꯤ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯪꯂꯛꯂꯤ ꯂꯟꯗꯟ ꯑꯃꯨꯛꯇ ꯂꯥꯛꯆꯗ꯭ꯔꯤꯕ ꯕꯟꯇꯤ ꯑꯃꯁꯨꯡ ꯕꯥꯕ꯭ꯂꯥꯅꯗꯤ ꯍꯦꯔꯣꯏꯟꯁꯤ ꯃꯈꯣꯏ ꯁ꯭ꯋꯥꯏꯗ ꯄꯨꯔꯤꯌꯥ ꯀꯧꯅꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯗ꯭ꯔꯃꯥꯒꯤ ꯍꯦꯔꯣꯏꯟ ꯅꯦꯛꯄꯗ ꯄꯩꯁꯥꯁꯨ ꯇꯤꯡꯒꯗꯧꯔꯤꯕꯅ ꯍꯣꯏ ꯄꯩꯁꯥ ꯄꯨꯔꯛꯂꯦ ꯍꯥꯏꯔꯛꯅꯤ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯁꯥꯏꯔꯦꯟ ꯈꯣꯡꯗꯨꯅ ꯂꯥꯛꯄꯗꯨ ꯍꯦꯛ ꯃꯈꯣꯟ ꯇꯥꯕꯗꯒꯤ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯁꯨꯏꯠꯀꯦꯁꯇꯨꯗꯅ ꯕꯟꯇꯤ ꯑꯃꯁꯨꯡ ꯕꯥꯕ꯭ꯂꯥꯗ ꯄꯤꯁꯜꯂꯝꯂꯒ ꯃꯈꯣꯏꯒꯤ ꯑꯃꯨꯕ ꯕꯦꯒ ꯑꯗꯨ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯇꯁꯦꯡꯕꯒꯤꯗꯤ ꯑꯃꯨꯕ ꯁꯨꯠ ꯁꯦꯠꯇꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯁꯤ ꯃꯅꯣꯕꯥꯏ ꯒꯥꯟꯙꯤ ꯍꯥꯏꯕ ꯒꯦꯡ ꯑꯗꯨꯒꯤ ꯗ꯭ꯔꯒ ꯁꯞꯄ꯭ꯂꯥꯏꯌꯔꯅꯤ ꯃꯈꯣꯏꯒꯤ ꯗꯤꯜ ꯑꯃ ꯇꯧꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯗ꯭ꯔꯒ ꯑꯗꯨ ꯄꯤꯔꯒ ꯄꯩꯁꯥꯒ ꯑꯣꯟꯅꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯗ꯭ꯔꯒ ꯌꯣꯟꯕ ꯂꯥꯛꯂꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨ ꯑꯣꯟꯅ ꯇꯩꯅꯅ ꯕꯟꯇꯤ ꯑꯃꯁꯨꯡ ꯕꯥꯕ꯭ꯂꯥꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯗ꯭ꯔꯒ ꯑꯗꯨꯅ ꯕꯟꯇꯤ ꯑꯃꯁꯨꯡ ꯕꯥꯕ꯭ꯂꯥꯗ ꯄꯤꯁꯜꯂꯝꯂꯒ ꯃꯈꯣꯏꯒꯤ ꯑꯃꯨꯕ ꯕꯦꯒ ꯑꯗꯨ ꯂꯥꯛꯇꯨꯅ ꯄꯩꯁꯥꯅꯤ ꯈꯜꯂꯒ ꯆꯦꯟꯈꯤꯕꯅꯤ ꯉꯁꯤ ꯈꯛꯇ ꯂꯟꯗꯟꯗ ꯊꯨꯡꯂꯤꯕ ꯂꯟꯗꯟꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯤꯕ ꯕꯟꯇꯤ ꯑꯃꯁꯨꯡ ꯕꯥꯕ꯭ꯂꯥ ꯀꯩꯅꯣ ꯊꯣꯛꯂꯤꯕꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯗꯕꯤꯗ ꯃꯈꯣꯏꯗ ꯄꯤꯁꯜꯂꯝꯂꯤꯕ ꯁꯨꯏꯠꯀꯦꯁ ꯑꯗꯨ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯆꯦꯜꯂꯛꯂꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯈꯣꯏꯗ ꯗ꯭ꯔꯒ ꯄꯤꯁꯜꯂꯝꯂꯒ ꯄꯩꯁꯥꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯕꯦꯒ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯁꯄ꯭ꯂꯥꯏ ꯑꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯕꯣꯁ ꯃꯅꯣꯕꯥꯏ ꯒꯥꯟꯙꯤꯒꯤ ꯃꯅꯥꯛꯇ ꯌꯧꯔꯒ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯃꯥꯏ ꯄꯥꯛꯂꯦ ꯇꯧꯕꯇꯕꯨ ꯄꯨꯂꯤꯁ ꯂꯥꯛꯄꯗꯒꯤ ꯇꯥꯟꯅꯔꯛꯇꯨꯅ ꯃꯈꯣꯏ ꯂꯣꯟꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯕꯦꯒ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯐꯤꯔꯣꯜ ꯉꯥꯛꯇ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯄꯩꯁꯥꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯃꯅꯣꯕꯥꯏ ꯒꯥꯟꯙꯤꯅ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯗ꯭ꯔꯒꯇꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯕꯣꯁ ꯑꯩꯈꯣꯏ ꯗꯤꯜ ꯐꯖꯅ ꯑꯦꯛꯆꯦꯟꯖ ꯐꯖꯅꯗꯤ ꯇꯧꯖꯔꯛꯄꯅꯤ ꯍꯥꯏꯔꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯤꯔꯤ ꯄꯥ ꯑꯗꯨ ꯌꯧꯔꯒ ꯃꯈꯣꯏꯅ ꯍꯥꯏꯅꯕ ꯀꯣꯗ ꯋꯥꯔꯗ ꯃꯩꯈꯦꯠ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯈꯣꯏꯁꯨ ꯈꯪꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯦꯔꯣꯏꯟ ꯍꯪꯂꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯗ꯭ꯔꯒꯁꯇꯨ ꯄꯤꯔꯝꯂꯒ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯌꯥꯎꯕ ꯕꯦꯒꯇꯨ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒ ꯗ꯭ꯔꯒ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯒꯗꯧꯔꯤꯕ ꯁꯦꯔ ꯈꯥꯟꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯂꯒ ꯃꯅꯣꯕꯥꯏ ꯒꯥꯟꯙꯤꯗ
ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯂꯤꯁꯅ ꯂꯣꯏꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨ ꯇꯥꯕꯗꯒꯤ ꯃꯅꯣꯚꯥꯏ ꯒꯥꯟꯙꯤꯅ ꯈꯜꯂꯤꯕꯁꯤ ꯃꯈꯣꯏꯒ ꯍꯧꯖꯤꯛ ꯗ꯭ꯔꯒ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯔꯤꯕ ꯃꯤꯑꯣꯏꯗꯨ ꯄꯨꯂꯤꯁ ꯅꯠꯇ꯭ꯔꯒꯅ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒ ꯗ꯭ꯔꯒ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯍꯥꯟꯅ ꯐꯥꯔꯒ ꯃꯈꯣꯏꯗꯤ ꯀꯣꯔꯠ ꯋꯥꯔꯗꯁꯤꯡꯗꯨ ꯂꯣꯏꯅ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯊꯥꯔꯛꯇꯨꯅ ꯃꯈꯣꯏ ꯗ꯭ꯔꯒꯇꯨ ꯂꯧꯈ꯭ꯔꯕꯅꯤ, ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯕꯟꯇꯤ ꯑꯃꯁꯨꯡ ꯕꯕ꯭ꯂꯥ ꯃꯈꯣꯏꯗ ꯄꯤꯔꯝꯂꯤꯕ ꯁꯨꯏꯠꯀꯦꯁ ꯑꯗꯨꯗ ꯀꯔꯤ ꯌꯥꯎꯕꯅꯣ ꯈꯪꯅꯤꯡꯕꯒꯤ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯍꯥꯡꯇꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯗ ꯁꯨꯏꯠꯀꯦꯁ ꯄꯤꯁꯜꯂꯝꯂꯤꯕ ꯗ꯭ꯔꯒ ꯁꯄ꯭ꯂꯥꯏꯌꯔ ꯑꯅꯤ ꯑꯗꯨꯅ ꯊꯣꯛꯂꯛꯄꯗ ꯎꯠꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯕꯟꯇꯤ ꯑꯃꯁꯨꯡ ꯕꯕ꯭ꯂꯥ ꯑꯁꯤ ꯄꯨꯂꯤꯁꯀꯤ ꯑꯟꯗꯔ ꯀꯣꯚꯔ ꯑꯦꯖꯦꯟꯠꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯟꯅꯔꯛꯂꯦ ꯈꯟꯕꯗꯒꯤ ꯃꯈꯣꯏꯒꯤ ꯕꯣꯁ ꯃꯅꯣꯚꯥꯏ ꯒꯥꯟꯙꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯒ ꯃꯈꯣꯏꯒꯤ ꯕꯣꯁꯇ ꯃꯈꯣꯏꯕꯨ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯍꯟꯅ ꯇꯥꯟꯅꯔꯛꯂꯦ꯫ ꯃꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯔꯨꯕꯗꯒꯤ ꯃꯅꯣꯚꯥꯏ ꯒꯥꯟꯙꯤꯁꯨ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯄꯨꯂꯤꯁꯇ ꯇꯥꯟꯅꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤꯕꯨ? ꯅꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯐꯥꯕ ꯇꯥꯔꯦ ꯍꯥꯏꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯍꯣꯇꯦꯜꯒꯤ ꯔꯨꯝ ꯁꯔꯚꯤꯁ ꯂꯥꯛꯇꯨꯅ ꯊꯣꯡ ꯊꯤꯜꯂꯔꯦ꯫ ꯃꯗꯨꯗ ꯃꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯨꯂꯤꯁ ꯆꯪꯂꯛꯂꯕꯅꯤ ꯈꯟꯗꯨꯅ ꯀꯤꯃꯟꯈꯤꯕꯗꯒꯤ ꯊꯣꯡꯅꯥꯎ ꯂꯥꯜꯂꯒ ꯆꯣꯡꯊꯣꯔꯛꯄꯗ ꯃꯈꯥꯒꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯕꯟꯇꯤ ꯑꯃꯁꯨꯡ ꯕꯕ꯭ꯂꯥꯅ ꯃꯣꯜ ꯑꯗꯨꯒꯤ ꯋꯥꯁꯔꯨꯝꯗ ꯆꯪꯂꯒ ꯍꯥꯏꯔꯤꯕ ꯁꯨꯏꯠꯀꯦꯁ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯗ꯭ꯔꯒꯀꯤ ꯄꯦꯀꯦꯠ ꯃꯆꯥ ꯃꯆꯥꯁꯤꯡꯗꯨ ꯌꯥꯎꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯕꯕ꯭ꯂꯥꯅꯗꯤ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯨ? ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜ ꯌꯥꯎꯕ ꯕꯦꯒꯇꯨ ꯄꯨꯈ꯭ꯔꯒ ꯌꯥꯝ ꯑꯇꯥ ꯉꯥꯛꯇ ꯌꯥꯎꯕ ꯕꯦꯒ ꯑꯃ ꯄꯤꯁꯜꯂꯝꯂꯤꯕꯁꯤꯕꯣ ꯍꯥꯏꯅ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯕꯟꯇꯤꯅꯗꯤ ꯄꯣꯠꯁꯛ ꯑꯗꯨ ꯗ꯭ꯔꯒꯅꯤ ꯈꯪꯕꯅꯤꯅ ꯃꯊꯥ ꯁꯥꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕꯕ꯭ꯂꯥꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ꯫ ꯑꯗꯨꯕꯨ ꯈꯔ ꯆꯝꯖꯕ ꯄꯪꯇꯛ ꯇꯧꯕ ꯕꯕ꯭ꯂꯥꯅꯗꯤ ꯗ꯭ꯔꯒꯁꯤꯡꯗꯨ ꯍꯨꯟꯇꯣꯛꯈ꯭ꯔꯒ ꯕꯦꯒ ꯑꯗꯨꯕꯨꯅ ꯐꯤꯔꯣꯜ ꯍꯥꯞꯄ ꯀꯥꯟꯅꯒꯅꯤ, ꯂꯧꯍꯧꯁꯤ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯕꯟꯇꯤꯅ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯅꯦ? ꯃꯗꯨ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃ ꯍꯦꯟꯅ ꯄꯤꯔꯤꯕ ꯄꯣꯠꯁꯛꯅꯤꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯕꯕ꯭ꯂꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯣꯟꯊꯣꯛꯂꯁꯤ, ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯗꯨ ꯄꯥꯏꯔꯕꯗꯤ ꯆꯝꯄꯛ ꯁꯦꯠꯀꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨ ꯇꯥꯕꯗ ꯕꯟꯇꯤꯅ ꯍꯣ ꯌꯣꯜꯂꯣ ꯌꯣꯜꯂꯣ, ꯅꯪ ꯍꯦꯛ ꯌꯣꯜꯂꯣ, ꯁꯣꯔꯣꯛꯁꯤꯗ ꯊꯥꯔꯒ ꯍꯦꯛꯇ ꯌꯣꯜꯂꯣ, ꯃꯗꯨꯗꯒꯤꯗꯤ ꯐꯔꯅꯤ, ꯄꯨꯂꯤꯁ ꯂꯥꯛꯑꯒ ꯆꯍꯤ 200-300 ꯖꯦꯜꯗ ꯃꯔꯥꯏ ꯊꯝꯖꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯟꯇꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯔꯦꯟꯗꯔ ꯇꯧꯔꯁꯤ, ꯄꯨꯂꯤꯁꯅ ꯃꯈꯣꯏꯗ ꯃꯅꯥ ꯆꯥꯎꯅ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯗ꯭ꯔꯒ ꯑꯗꯨ ꯁꯔꯦꯟꯗꯔ ꯇꯧꯔꯔꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯁꯟꯗꯅ ꯅꯈꯣꯏꯅ ꯗ꯭ꯔꯒ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯐꯪꯂꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯏꯪꯂꯤꯁꯁꯨ ꯉꯥꯡꯕ ꯍꯩꯖꯗꯕ ꯕꯕ꯭ꯂꯥꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯋꯥꯔꯤ ꯖꯔ ꯖꯔ ꯂꯤꯔꯤ꯫ ꯕꯟꯇꯤꯗꯤ ꯕꯤ.ꯑꯦ. ꯏꯪꯂꯤꯁꯅꯤ, ꯏꯪꯂꯤꯁ ꯉꯥꯡꯕ ꯍꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯥꯡꯕꯒꯤ ꯇꯟꯖꯥꯒ ꯑꯃꯠꯇ ꯄꯤꯗꯅ ꯕꯕ꯭ꯂꯥꯅ ꯍꯤꯟꯗꯤꯗ ꯄꯪꯉꯥꯡꯗ ꯉꯥꯡꯕꯗꯨꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯂꯟꯗꯟ ꯄꯨꯂꯤꯁꯇ ꯆꯤꯞ ꯑꯣꯏꯅ ꯂꯩꯔꯤꯕ ꯖꯤ.ꯗꯤ. ꯃꯦꯍꯔꯥꯗ ꯐꯣꯟ ꯇꯧꯔꯒ ꯗ꯭ꯔꯒꯀꯤ ꯀꯦꯁ ꯑꯃ ꯂꯣꯏꯅꯅ ꯏꯟꯗꯤꯌꯟꯁ ꯑꯅꯤ ꯐꯥꯔꯦ, ꯃꯈꯣꯏꯅ ꯉꯥꯡꯂꯤꯕ ꯂꯣꯟꯁꯦ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯈꯨꯗꯛ ꯑꯗꯨꯗ ꯖꯤ.ꯗꯤ. ꯃꯦꯍꯔꯥ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯦꯁ ꯑꯗꯨ ꯌꯦꯡꯁꯤꯜꯂꯤ꯫ ꯖꯤ.ꯗꯤ. ꯃꯦꯍꯔꯥꯗꯤ ꯏꯟꯗꯤꯌꯟ ꯑꯣꯏꯕꯅꯤꯅ ꯍꯤꯟꯗꯤ ꯈꯪꯕꯅꯤꯅ ꯃꯈꯣꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯋꯥꯔꯤ ꯐꯖꯅ ꯂꯤꯔꯤ꯫ ꯑꯗꯨꯕꯨ ꯖꯤ.ꯗꯤ. ꯃꯦꯍꯔꯥꯅ ꯅꯈꯣꯏꯒꯤꯁꯤ ꯗ꯭ꯔꯒꯀꯤ ꯀꯦꯁ ꯑꯣꯏꯕꯅꯤꯅ ꯀꯅꯥꯒꯨꯝꯕ ꯑꯈꯪꯕ ꯑꯃꯅ ꯁꯥꯏꯟ ꯇꯧꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ꯫ ꯂꯟꯗꯟ ꯑꯁꯤꯗ ꯑꯈꯪꯕ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯁꯔ ꯑꯩꯈꯣꯏꯗꯤ ꯔꯕꯤꯟꯗ꯭ꯔ ꯇꯅꯦꯖꯥꯅ ꯁꯤꯟꯗꯨꯅ ꯗ꯭ꯔꯃꯥ ꯇꯧꯕ ꯂꯥꯛꯆꯕꯅꯤ, ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯈꯪꯗꯦ, ꯑꯗꯨꯒ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯒꯨꯜꯂꯨꯗꯤ ꯈꯪꯉꯦ ꯍꯥꯏꯕꯗꯒꯤ ꯑꯗꯨꯗꯤ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯒꯨꯜꯂꯨ ꯀꯧꯔꯣ, ꯃꯍꯥꯛꯅ ꯁꯥꯏꯟ ꯇꯧꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯒꯨꯜꯂꯨꯕꯨ ꯊꯤꯕ ꯖꯤ.ꯗꯤ. ꯃꯦꯍꯔꯥꯒꯤ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯇꯦꯛꯁꯤ ꯁ꯭ꯇꯦꯟꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯕꯤꯜꯗꯤꯡꯗꯒꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗ ꯆꯣꯡꯊꯈꯤꯕ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯔ ꯑꯅꯤꯗꯨꯁꯨ ꯃꯐꯤ ꯃꯔꯣꯟ ꯏꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯊꯣꯛꯂꯛꯄꯗ ꯖꯤ.ꯗꯤ. ꯃꯦꯍꯔꯥꯒꯤ ꯒꯥꯔꯤꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄꯗꯨ ꯎꯕꯗꯒꯤ ꯃꯈꯣꯏꯕꯨ ꯑꯃꯨꯛꯀꯁꯨ ꯄꯨꯂꯤꯁꯅ ꯇꯥꯟꯅꯔꯛꯂꯦ ꯈꯟꯗꯨꯅ ꯑꯅꯛꯄꯗ ꯂꯩꯕ ꯇꯦꯛꯁꯤ ꯑꯃ ꯐꯥꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯌꯥꯝ ꯅꯣꯛꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯃꯈꯣꯏꯅ ꯐꯥꯔꯨꯔꯤꯕ ꯇꯦꯛꯁꯤ ꯑꯗꯨ ꯒꯨꯜꯂꯨꯒꯤ ꯇꯦꯛꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯈꯔ ꯂꯥꯛꯇꯛꯅ ꯒꯨꯜꯂꯨꯒꯤ ꯇꯦꯛꯁꯤꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯇꯣꯡꯗꯨꯅ ꯊꯧꯈꯤꯕꯗꯨ ꯎꯕꯗ ꯕꯟꯇꯤꯒ ꯕꯕ꯭ꯂꯥꯒꯅ ꯖꯤ.ꯗꯤ. ꯃꯦꯍꯔꯥꯗ ꯁꯔ ꯕꯟꯇꯤꯗꯨ ꯑꯥꯗ ꯂꯩꯔꯦ, ꯑꯥꯗ ꯇꯦꯛꯁꯤ ꯇꯧꯈꯤꯕꯁꯤꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯅ ꯕꯟꯇꯤꯒꯤ ꯒꯥꯔꯤ ꯑꯃꯨꯛ ꯇꯥꯟꯅꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯗ꯭ꯔꯒ ꯗꯤꯂꯔ ꯑꯅꯤ ꯑꯗꯨꯗꯤ ꯃꯈꯣꯏꯕꯨ ꯇꯁꯦꯡꯅ ꯑꯇꯝꯅꯅ ꯇꯥꯟꯅꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯕꯣꯁꯅ ꯍꯥꯏꯈꯤꯕ ꯃꯈꯣꯏꯅ ꯗ꯭ꯔꯒ ꯄꯤꯔꯨꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨ ꯄꯨꯂꯤꯁꯅꯤ ꯍꯥꯏꯕꯗꯨꯁꯨ ꯇꯁꯦꯡꯅ ꯊꯥꯖꯔꯦ, ꯃꯔꯝꯗꯤ ꯗ꯭ꯔꯒ ꯄꯤꯔꯝꯂꯤꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯃꯕꯥꯅꯤ ꯇꯥꯟꯅꯔꯛꯂꯦ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯕꯟꯇꯤꯒ ꯕꯕ꯭ꯂꯥꯒꯗꯤ ꯄꯨꯂꯤꯁꯅ ꯊꯥꯗꯣꯛꯄꯤꯅꯕ ꯒꯨꯜꯂꯨꯒꯤ ꯁꯥꯏꯟ ꯆꯪꯕꯗꯒꯤ ꯒꯨꯜꯂꯨꯒꯤ ꯇꯦꯛꯁꯤꯗꯨ ꯇꯥꯟꯅꯖꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯂꯦ ꯈꯟꯗꯨꯅ ꯃꯐꯝ ꯑꯃꯗ ꯒꯥꯔꯤ ꯈꯥꯝꯂꯒ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯔ ꯑꯅꯤꯗꯨ ꯆꯦꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯕꯟꯇꯤ ꯑꯃꯁꯨꯡ ꯕꯕ꯭ꯂꯥ ꯇꯣꯡꯂꯛꯂꯤꯕ ꯖꯤ.ꯗꯤ. ꯃꯦꯍꯔꯥꯒꯤ ꯒꯥꯔꯤꯗꯨꯁꯨ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯒꯨꯜꯂꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯖꯤ.ꯗꯤ. ꯃꯦꯍꯔꯥꯅ ꯒꯨꯜꯂꯨꯗ ꯕꯟꯇꯤ ꯑꯃꯁꯨꯡ ꯕꯕ꯭ꯂꯥꯒꯤ ꯃꯔꯝꯗ ꯍꯪꯕꯗꯨꯗ ꯒꯨꯜꯂꯨꯅ ꯁꯔ ꯃꯈꯣꯏꯗꯤ ꯏꯟꯗꯤꯌꯥꯗꯒꯤ ꯗ꯭ꯔꯃꯥ ꯇꯧꯕ ꯅꯥꯇꯛ ꯇꯧꯕ ꯂꯥꯛꯆꯕꯅꯤ ꯁꯔ, ꯃꯈꯣꯏꯒꯤ ꯗ꯭ꯔꯃꯥꯒꯤ ꯍꯦꯔꯣꯏꯟ ꯂꯩꯇꯕꯗꯒꯤ ꯍꯦꯔꯣꯏꯟ ꯊꯤꯕ ꯊꯣꯛꯈꯤꯕꯅꯤ ꯁꯔ, ꯃꯈꯣꯏꯅ ꯀꯔꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯂꯕꯒꯦ ꯍꯥꯏꯅ ꯍꯪꯏ꯫ ꯃꯗꯨꯗ ꯖꯤ.ꯗꯤ. ꯃꯦꯍꯔꯥꯅ ꯌꯥꯝꯅ ꯆꯥꯎꯕ ꯀ꯭ꯔꯥꯏꯝꯅꯤꯅꯦ, ꯑꯦꯅꯤꯋꯦ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩ ꯊꯥꯖꯔꯒꯦ, ꯉꯁꯤ ꯑꯣꯏꯅꯗꯤ ꯄꯨꯂꯤꯁꯀꯤ ꯁ꯭ꯇꯦꯠꯃꯦꯟꯠꯅ ꯁꯥꯏꯟ ꯇꯧꯔꯝꯃꯨ ꯑꯗꯨꯒ ꯍꯦꯛ ꯀꯧꯔꯛꯄꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯗ ꯗ꯭ꯔꯒ ꯄꯤꯔꯝꯂꯤꯕ ꯃꯤꯗꯨ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯎ ꯍꯥꯏꯔꯒ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯀꯥꯔꯗ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯤ.ꯗꯤ. ꯃꯦꯍꯔꯥ ꯆꯠꯈ꯭ꯔꯒ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯒꯨꯜꯂꯨꯅ ꯕꯟꯇꯤ ꯑꯃꯁꯨꯡ ꯕꯕ꯭ꯂꯥꯗ ꯏꯁꯧ ꯀꯟꯅ ꯂꯥꯡꯏ꯫ ꯑꯗꯨꯕꯨ ꯕꯕ꯭ꯂꯥꯅ ꯑꯃꯨꯛ ꯕꯟꯇꯤꯗ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯍꯥꯏꯕꯅꯤ, ꯄꯨꯝꯅꯃꯛ ꯑꯁꯤ ꯕꯟꯇꯤꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯏꯁꯧ ꯂꯥꯡꯂꯒ ꯕꯕ꯭ꯂꯥ ꯃꯈꯣꯏ ꯍꯣꯇꯦꯜ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯕꯟꯇꯤꯒ
taxi driver Gulugana restaurant achawa chaminari. Maruda Bantina taxi driver Guluda Makoy drama heroine Amanda Kali Nang TV Mudra Hydra Hangwada taxi driver Guluna Nangi was a credit Lugani do Guru Haribanupadi Manaka Telabadi Nang Palm heroine do Pangwasu Hedra Makoyani Guru Yimanata Lali. Tasengmagi di guru su Indiani. Matam kray mang na mark film na simula tabak tawrami adu haujiti yu da takto na ngaudu na talere misak amani. Asumna taxi driver gulu na pubiraga guru gi manakta makoi gi drama gi heroine kumbi ba yawa nupi amatang tibiyu hairu baduda nakoi se karangan na laglabadi phagadawni. Haujiti na khangnaba kanasu leite. Haka hairu nupadi manaka telabadi phangani haidana makoi ahom haka gi manakta mung lagli. Lambida makoi halan tabak tawminana kamudu urubadagi haka kaida leibano hanglubadada makoi taramu pulam gari manung namchinna tongchilaga haka yamirum takpi gi haidana lagli. Lambida haka thengnabadagi hakada haiwa nupidu gi maramda hangluba matamda odudi haiba ngamde nupidu gi mimda chalaga unaraga wari sanadrabadi khangma ngamnaroi haibadagi nupidu gi mimda chanaba honari. Nupidu gi mimdu tadaidana haibusu khangdana makoi taramari mangadu gai manungda punam namchinna tongchilakpadada Bantina hakada kadaidana kone chakaduribuse magi mimdu kadaidana hangbaduda hakana ipanglab lakpanate Germany dani haichilakli. Marutabada taxi driver gulu Germany tamna gai thawna chake tawududa Bantina nan gai thawduribuse kadaidana hanglawududa Guluna Germany chatti natro pung 3 km khatane kharatuna chatrabani nanglaro haichilakli. Pikraba taxi da makoi tara hena tongchilaga Germany tana nupi du thiba chakani haibaduda Bantidu petrol sen napana hangaduribra ei heroine amata pamjadre hari. Adubu guru haka amusung makoi kombu moi taramu adudi kumtaw haiba yadabadagi Germany tana adumung chatpa tari. Marudagi Bantina plan ama tawduna magi gari du start hauba yadre. Mayam amata punna inminasi haiduna ilan masaraga gari du mate ama inminaraga start tawro matung Bantina gari manunga chongchilaktuna makoi yungawum mayam lut thanamlaga makoi ani thawduna la. Adubu nasai makai gari manunga yungawna adumung leibang guru di batay loina lehorbasu gari manunga adumung tongno lagli. Maruda Bantina guru bu gari kumtharo haina haibaduna gurudi yu tapte ngausilaga aidi Germany chatrabadi gaidi kumtharo haidana tomduna leithokre aduna upalitabadagi Bantina taxi driver gulugalana yu ngawna leiba guru puraga Germany tamna lagi Germany tamna lakpada numit tathokibadana ahingi matamna gai thawna lakpada bakoi gari tamna mamangdagi sari angawma ta set nupi ma changsilagli Athengba hingaduda makoi gai tamna sari angawma ta set nupi ma makoi tamna changsilakpaduda taxi driver guludi bhutla haina khalubani adubu Bantina di masih bhutnati makong lebak tari basidi gai do dum thawjulu masa matanda hantok chakhini haibadagi gai thawjulapda nupi di hantu yadabadagi thengdanaba mamai lethokpada taxi du uda thomjilami aduga maning sita yungawna tumduna leiba guru onthakraga lambi gi mataida drain toktokna leibadagi manunga tahore London hek Europa ahan manumit asida thokliba thodok mayam asida mata sabna loreba Bantina gai dei braba kumtharaga Namu yam sing labro ha sigaraga topa gari ma thiruso tu yengo ada gari ma lagipse masi manga changelaga siruso ei gari dadi changkhan birakanu hairi Maruda nupi du kaisu kumlamdra laliwa gari adagi mamang tamda adumang changchat kare Maruda Banti di makone topa tawjarasanu sigaraga sijarosanu akoi chalase haibani adubu Taxi driver guluna karigu nupi du accident thokna siba tarabadi akoi ani uhobonina witness oiduna Polisa sungoi chona kaukulakani aduna nang yarga di nupi asi kalso haina hairakpadagi Bantina probab tension duna gari tamna changthaliwa nupi du kanbirami Maruda nungdang aduna gari tharaliwa nupa adusu Indian oirambadagi India dagi nakoibu sinanabagi sitana lagibara Natai naro khanabu nayumda khanaga leitaga nungdang asida sorok mayada khanariba karigino haina thinna tenamaga chakre Maduna haibadi gari tharaliwa nupa aduna Bantiga nupi asiga matai manauni mabani khanabadagi nupi aduna sijage toribani haina khalibani Aduga Bantina makot pariba nupi aduna maki makot adu thado mak chijarage hairi aduda Bantina nang sinilabju chijako tawada wakoi imangna sibigano nang sibuda koi chenaduna court ka ngamloi hairi maruda nupi aduna Bantigi makota mayana tilakpadagi namandura Bantina kin tilubadagi nupi adu lambi da wantaduna tathokre madugi matong Bantidi chalase haibani adubu taxi driver guluna madu hete yaruine nanga nupi ase khanabudu taxi driver aduna ukre nupi ase gyan taralaga karigun suicide tawjagiba tarabadi nang chenara kaduribese Aduga taxi driver guluna nupi dana siningli basik paitharung sagi problem lerambasu yai aduga nangsu heroine pamliba natra mana karigumba heroine kumlabadi nangi problem su solve tawre aduga mangsu paisa phangjarabani na siningba pharapasu yai asumna taxi driver guluna hariba wadu Banti su yaningladuna wantaduna tariba nupi du gari mangda hapchaduna pubiragli mathangi nonganbada Bantina nupi du dramagi heroine oinina ba makhoigi hotel da puragli Asuna Bantina drama ge heroine purale tabada mayam chetunoktono yengnari aduga hero Bunty Babla director champakse jawna nupi du unana honabada Bantina kanamta unhandana nupi du magi kada
pusilaga madam masi agi kani ngasidagi madam ga oibro aidi store room da dum leirabasu ya heduna nupidubu magi kada mayamna unage tawudu kanamata unhanna changankri Bunty masang matau bajawi nupi ma makoi drama gi heroine oina purakpaduda makoi director Champak Sethi nupi asi heroine oiba yagne na harauri aduga mahangna nupi asi kadaidagi puraklibo haina hangbududa Bunty na magi mami macha nupi gi machani haijali modu tabada Babla na nupi asi na heroine obada magi oina di ayatpa kaisu leke hairubaduda Bunty na kadi haiba Chenji nang haikibudam tan ningsingo heroine purakpu nupi duna hero oigani haiba natra aduga Munni mapana su karigumba aina hero kumdrabadi drama yaholo heralibani haijilangi maduna haibadi puraklibo nupi asi maming Munni kawi aduga hero kumnabagi namak Bunty amsung Babla gi manakta kanna mari tawkhanarangdi maduda director na mahangna haikiba waduna loire mahangna heroine purakpu nupa aduna hero kumandani haikrabanina Bunty na hero kumba tare Babla nangna villain oiba tare masida yadragana drama to haijilakpadagi Babla manthoi nuaita villain gi role lobu tare aduga Bunty di haraubana loikre masi matong mahogi ahanba utkadaba sodugi rehearsal kanna tawwa horakpada hero kumliba Bunty ga heroine kumgada Munni ga naksinnarakpadagi Bunty na Munni bu nungsibu pharogli asumna rehearsal tawbagi hotel da makoi mayam drama artist punna leminaba matamda Munni gi wakalsi kariuma kana siningwa phawi mong admak uri kariuma kandana mai padana chaliba gas ki mari du uraga Munni na mari asina kya da prajariba manungda changabadi nungaigani ko gas ki mari du munna yenglaga adum ngalakpadada Babla na chakro haina cherakli asida sunatana pukhi mapanda leblaga ising asina kya da prajariba manungda chongtaduna lukrabadi kya da nungaigadaba mamit aduna ising manuna sangtri yenga adum ngalakpadada director Champak Sena chakro chalu haidana muksu chebirakli tasembagi Munni ahingama suicide taunama tholakpada Bunty ga thengnabadagi Bunty na drama yauna purakibani aduga magi hojik tawiyo mong asidasu magi siningmagi suicide tauningmagi wakaladu adumang leiribani masi matung drama da yawadaba isai amagi rehearsal tawwaina isai mai adu Bunty na hairaga ibana Munni na iri maduda fire hariba word asida yariba F hariba mai asi Munni na iba matamda maningma onana iri masigi matangi ahing nungyaidana Babla na makeup tholak matamda Bunty magi phamungda lemdabadagi Babla gi wakalda Bunty Munni gi kana changalnagani haina khalami aduna bana problem tholalaga Munni gi kama pada nakong thangdina tawa matamda Munni na kanaguma amada athengba ing asida madugi damanan ka ase lagliba karigino laktabasu yabadu haina hairi madu hek tabadagi Babla thong mathakal paliba ventilator aduda manungda kana lebagi yengnarwa hondaringai tanja aduda Bunty di bathroom dagi halakli mana halakpa matamda Munni ka da Babla na adumna yengdu lemadu urubadagi koilau lauduna mayam puno loina hodoli mahana hop chajariba mahana puraliba heroine aduga hero kuminagani haina lejariba Bunty na Babla na adum tarumbadudha isau kana lang aduga Babla na su mati kaisu tawonate Bunty maki kana changamagani haina yengmuni hairi asumna mamani kanna mari yenarakpadagi director Champak Sena nakhui ngakta ngaiko ai Munni koktoktuna hangi hairaga Munni thong tinduna koktoktuna hangba matamda kanasu laklena magi kada kanasu leite harakli murudagi Bunty na mamangdadi mangonda mayamgi phi subagi dobi uhankibani aduna maktu dandi pigadabani asumna Babla gi dandi oina mayam punnu ki chak thungnaba cook oiba taki masigi matangi namitana makoi punnamak full rehearsal tawnabu honeringaida Guru haka amusung maki kangmuna driver gulubu Bunty gi lefam tahalaga makoi drama rehearsal tawphumonsa lakli Munni thennakiba ahing aduda accident thokpadagi komna tasilhoriba Guru gi makong nume adu tekibani maki makong teklibasi gulu amusung Bunty na tawhanbani haidana Bunty bu thiba laklabani Bunty hek ubaga makoi mayam makutta utu painu mahapu tanari aduga tanja sida drugs smuggler dusu lakpa timing tholuduna Bunty na maki matungda nupa kya utu paidon tanarakpadu urubaduda maku Bunty na amukasu tanarale khanna kiduna cheli asumna Guru haka amusung magi kangmudagi Bunty uchinatin nanthore masigi matangi sendana Bunty na Munni bu puraga shopping tawba lali magi ice cream ga leibiraga shopping loirar matung Bunty na Munni da Munni ai BA English honors hojik drama yauri paisa khara dum pajana phangjari nangbu dumsi nanga luhonglasi hairi madu tabada Munni na mamon taraga madugi matangdide haiba ngamkure wakal munna khandrabadi hairaga sorok hek lantoke tawbaga lamida lakpa gari amana mangonda thomdinbadagi accident thokli
Masi matung Munina gyan tarakpa matamda mak hospital da lerami. Aduga drama ikangu pulap Bunty Babla director makoy loina mak hospital da laktuna leri. Manuda doctor aduna karisu pakhaninga oidi. Accident thokpagda kara sokpagi wantabani. Hojik gyan laklaga karisu tawrui hari. Aduga doctor aduna Bunty da Munni laga nang say ukibom tawrine. Ayingama nabani khanabadagi nupiduna ay gari mga chongsalake tawbibudu natrana. Haibadi Munniga thengnaba nungdang aduda mahangna gari amagi momanga changchinduna sijagi tawkibada nungdang cheramba nupa adu doctor asi oiduna leramki. Doctor aduna makha taraduna nupi asibu suicide tawnemui wakal chenbrane. Manuda Babla amasung director aduna hoi sir. Mase maina jaladi nungaini ising chongdare nungaini yamna haiganbani hairli. Doctor aduna asumna hanglibagi maramdi numi karani mawangda ahingama haibu nupi asi maki gari mawangda chongchenduna sijanaba hona kibani. Madulagi Buntyna doctor adabu tungana kautulaga sir ay kariguma mata haijage nupi ase aiga mari karisu leinaba nate numidang ama sarna ugibudusu asengmani nupi ase tasena suicidal tendency leiba male sarga thainakiba ahinga duda aina mangonda akoigi drama gi heroine oibiu paisasu phangani haibadagi maksu yarakibani magi baramda ai thoidona khangde hairi aduga tanja asida nurse ta Munni gyan lagle harakpadagi makoi loinamang Munni manakta lagle Adubu yamna nganglibadi makoi meyam adu Munnina masa amada khangde hairli maduda director na kainone Munni nang akoi bu khangrabro ai nangi director ni ne adubu Munni di makoi amada masa khangde magi nupa kadaida lekhrabagi magi nupa kaubiu haijilagli accident matungdagi Munni gi honmali mong asi ubada Bunty di matumoi kaiba haibadu oiri nupa moijaba tarabasu nungsiruba kaubunina mapigira chelabani Adubu Munni di makoi kanamada masa khangde maki nupa kaubiu maki nupa memeng Bikram Chahon kawi Liverpool da leibani hari masi matung Munni nupa Bikram Chahon hospital da lagle aduga hospital da lagla matung mahangna doctor bu maki nupi kanbibagi yama thagali manuda doctor aduna thagatpigi hairabadi aingonda nate nangi nupi kanbiragi ba makoi singa sida oina thagatpiyu hairagli manuda Bikram Chahona aina mayamudi sak khangjadre adubu aigi mangkaba nupibu kanbirapagidamang thainingai letana thagatjari chahi ani mangda aiga nisaga luhomani adubu longla matung magi koki problem kra lei haina khanglakpadagi hospital da pukhatuna layang lurabani doctor na haibada mongona suicidal tendency lei aduna mang amulaksu suicide tawge tawrurabani hospital da admit tawduna leingai desu hospital dagi mangkibadagi police complaint forward tawrurabani haiduna maki hanangi line kibagi aduga police complaint gi tie du doctor de yangali document chingandu loina urura matong doctor na hojiki oina di mak karisu tawde somna pubi kiba yarani tawadu hapta amangi matungda chi amuka lakbiyo asiumba lena sidi amuka su tawrpa yawi chance leiri hairi madu tabada Bikram Chahona fare saradudi ai maki checkup tawdri phawa hapta ama London da lejarge checkup luraga makhui mayum Liverpool da hankarge hairaga Munni Alex Nisa puduna chatkre Masigi matangi sindana director Champak Sena tumlingaida Munni Alex Nisana phone tawsilali duda Champak Sena phone pakalubada Nisana kamna nupa ase aigi nupa de Bunty ni Bunty da aibu kanbiu hafta haibiu hairi maruda Champak Sena kaino ne Bunty bu nangi nupa ne ba karam kana longliba maruta bada Nisa Alex Munni na Bunty amta kaubiro harapadagi ipa pakana Champak Sena Bunty bu kaubal lagli aduga Bunty na phone pairu matamda Nisana Bunty nang aibu loba yama thuna lao nupa se aigi nupa nate nang hek laktraba ai petrol haijilaga mai thadana sizagani harga phone gar thamkre manu tabadagi ipa pakana Champak Set Bunty amasung Babla makoi ahum gulugi taxi du tongduna Bikram Chahon gi mayumda lakli makoi ahumna yumudu hek yausanba matamda Bikram Chahona mapandagi thong thilaga manungdana Nisana pasapuma maina chaktuna koi lauduna lerame makoi madi changna thong adu hangtongna mu hanarabasu manungdagi thong chinba kadui manungda Nisa masapuma maina chalaga makoi marigi minmangmangtada sikirame aduga makoi mari karisu tawwa ngamdara adumang yengduna lehauki Munni Alex Nisa asi Bikram Chahongi asengwan nupira masa matanda mai thajinduna sijaribra natragana kari tholibano haibadudi movie asi wari asi loyu phaw taral khaminasi masi matungana London police tabak toriba GD Mehra na magi nupi lekidabagi matwai yamna nungaitriba Bikram Chahon mut themjinberi aduga Bunty Babla amasung director Champak Setsu matwai yamna nungaitran leri makoi ahumna matwai nungaitribasina makoi drama gi heroine oigedoribi adu lekidre aduga Bunty na matwai nungaitribagi maramna mahangen nungsidoriba nupi adu mayum palabi oiramata natana lekidrabani asumna Munni lekidabagi drama tawgudriba artist kudimak matwai yamna nungaitran leri ngaiduda makoigi show du organize toriba Rabindra Taneja laktuna ngasi utkadriba show du di soiba sungayaroi heroine yaugre yarora nuna topato
Maduda director Champak Chen sir equine yanaba the Moktinjara atopa heroine yaudava soma ucheragi hari aduda kangdi ngasigi rumita so hectodraba nakoi loidong jen the napsin tamgani haga chatkri aduga amuromdana drug supplier gi boss reba manobai gandhina mana deliver tawgaduriba ser khanda chance amtaga pibiyo tamuti sungoi choidana maki drug adu deliver tawjaragi haga phone thongkre aduga maki supplier ani duda mamangdi police na phamani hantamuti nabani yamna jesin taw sungoi choiba yaroi hantamuti mi leitawa jagana tawroi mi yamna jenba public place ta mi na chingadana tawgadabuni hairi Masigi matangi sindana Buntyga Bablaga Makui drama da sinanaba wahong matu tiba tholakpada Buntyna yam chaliba dui marakta Munni Elise nisachak kibudu urami maduek urubadagi Bunty du konjen gat siraga Babla du khudakta lawkhaidana matung inadana numuk tanakare tasengna Buntyna ukhibudu Munni asembra natragana mangna nungsijebagi Munni gi wakhalda ngawagi mamitta pangud uribra haibadudi movie asigi aroba saruktagi khaminarasi Munni urubadagi mana tatkiba maike the purple lakumatamda police officer DG Mera DT tawno leremdu ubada Buntyna DG Mera da maina chakre haibanu biro sar ai hoita asomna kana chatkiba ui hairi aduga tanja asidana drug dealer Manobai Gandhina maki kongle nidu car anganguda haftana puraklaga handamuti nawari sungdoi soiba yadawani yamna seksena phajana chalo makoi party do bag angang pairangoni nakogi thabak lebudo I gari manungda ngai haraga magi kongle ani thadoroli aduga amarom naran DG Mera na Buntyna nganglibudu thajaba ngamlamde maramdi bahang masamangna nisagi asibak changdu ukrabani maduda DG Mera na nangna nisa chakki habadu karom nakanduna haina hanglakpaduda Buntyna asom nakana chatkibani haiduna drug smuggler anina laiwa make du kudo mek thiluri maduda makoi ani tamda Bunty musung Babla na kudo mitilaga magi manakta police officer left na leibududa drug deal tawgadore pitok pisin tawnagadore habadu police na hanadagi information phangkre khanbadagi drug supply ani adu Manobai Gandhi gai tamna amuk chelagli police na makoi tanarale khanbadagi Manobai Gandhi na mag phadanaba supply ani du huntolnaga mathana gai thodna chakri aduga amarom na DG Mera na Buntyga Babla ga punna nisa ngahak thiminarwa matung phangdabadagi Bunty bu themdin biraga nangi namita atopa udo nisa manba oirongani sikrami bu halakpa honade Gyan tana phajana layo aduga nangi soda isu yengma lakani haramlaga chatkari masigi matangi sindana numit adagi numidang wairamda makoi gi sodu tawnanaba sem sare sodu gi special guest oina DG Mera busu invite tawduna lakpu uri aduga drama gi dressing room dana artist myam dress up tawribududa director na nakoi dress up yamna thuna loisalo marksu toilet amta changluge haraga Mangna toilet tamna lakmo tamda toilet ki lambi dugi mata ki floor aduda Munni Elise nisa left no leibudu urubadagi director Champak Chen chu bhut leire hadno lauduna dressing room da chelagli dressing room yoraga ipa bakana isinkra takselaga makon siri Babla da onchelaga marksu Munni urude hari madu ek tabadagi makoi hom toilet lomda amuk laktuna Munni tasena muki leibra yengmo lagli Mamit mangna siri haina ukrabana pidubu leiri hadna yengmo lakpaduda yamna kina pakana changlakpaduda ikan khangona nisagi nupa Bikram Chawan makoi marang ichon chomom kai nomoi mo pairga laudna chenthoroli madu ubuda makoi hom khangbai kai boy Bikram Chawan bu makoi homna phanu honringe tanjaduda nomoi makolama taki bolena Bikram Chawan gi masadagi inga ka tarpa thengnari aduga Bikram Chawan pa ki won nomoi aduna Buntyna paiduna lerami makoi homna Bikram Chawan bu hale khaluda makoi hom matha sauna lore so hogoda miku umadang ngai ba kanduda Kari tawgadabu no topong khangdabadagi esigi nuksit putopom pai aduda hapchanduna thalnaga makoi ahum dress hongtolaga drama so ulami aduga asibak sang aduna AC ben manungda tamna nantharaga matung makoi drama hek loibaga tanja chapchanana Bikram Chawan gi asibak sang adu stage made tarakpadagi GD Mera na asibak sang du yengchilami Masi matung mihar aduga mari lenana investigation tawu matamda makoina sinaramba teraba pironjing phangbangamki aduga interrogation tawu matamda ahanbada Bunty Babla amasung director Champak Chen makoi kari sukhangde hairambani adubu makoina selamba pirondu hek utpedagidi makoi matang ai yaude haina tenakibada Bunty di noi pairubunina mana mihatpa tangkadori aduna makoi home police station tamna puragli aduga amoromnana Makoigi drug karbada police na hanjin atingwa pirakpadagi police ki informer oiriba Bunty amsung Babla bu loisinanaba maki khongloi aduda Manobai Gandhina instruction piri police na phadura polliba mokoyom police ki gaida lakonina Manobai Gandhi ki kangbunadi police ni haina duma khalibani aduna gari maningda makoi hom punna tongminari baduda
Smuggler aduna hand grenade na mapin laktolaga makoi ahumda langchilami langchilangliba hand grenade aduna kaisu khangdaba champag sena oklaka karino haina yenglingaida Buntyna nangna paribadudi bomb ni haiduna makutagi langtholamaga gari manungdagi chenthorappu matamda police ki gari aduda bomb adu pokharapgi tanja adu lawduna makoi mafam adudagi nanthokna chenthoragli makoina London hek lakbadagi tholiba thodoksinga si kaino gyanmen tadaba haibadu oidi aduga haujingna mihatpagi dasa tagadori karamna makoi maralete uchi khanbada mathayamna saba haibadu oiri madugi mathakda mi halubadagi phara matong police ki gari da bomb ne attack tormlaga makoi hom chentokre haidna wanted launa mayamda makoi photo phawa thetoragli Buntyna tasengna Bikram Chauhan ba hatpa oigedoribra maduna tre haigana Bikram Chauhan buna kanana hatpa oigedori movie asigi wadi asi loyo phawa taminasi aduga amoromdana guru haka amusung magi kambuna taxi driver gulubu pharaga magi mkong thudalanba Bunty kadane lei Bunty ge lepam tau karigumba Bunty ge lepam takpa ngamdragana nangi taxi asi aine lawba tare nangi taxi pamlabadi Bunty hana poro haiga taxi du puraga taxi driver gulubu huntolan manga chatkri masigi matungdana Bunty Babla amasung makoi director champak sair makoi hum karam toraga makoi punchi kanjagadage makoi lande uchige khanari Buntyna di maga champak sentana Munni ukibanina Munni do sungti siramlai mak thisi hari adubu Bablana di aidi ukidena aduna haibadi siramlani aduga aidi uda posase sungta thasde hairali maru tawada Buntyna adudi nang Japan ujarabra nang Japan udi haidna Japan sin leitri hai haribro maruda Babla do iya tawdana kumong khangamde maruda Buntyna makha taradana Babla akoi do option ani khagle ahan option dana Bikram Chauhangi memda chalaga kare kaino evidence oiba yaba thirusi maruda Bablana ani so option di kaino haibada ani so option din leiti harangi aduna makoi upai letaduna Bikram Chauhangi mayumda makoi mara leiti haina utpa yaba evidence thiba lagli makoi hum changduna Bikram Chauhangi mayumda koiti thiba matamda evidence oiba yaba kaisu phangba ngalumde aduga Bablana leiramba lairi ama makata ona thangkatuna yeli masi baramdi makti lairi iba paba haitabani madubuda Buntyna nangna paribudu makata ona re haiduna ontholubada che machet ama taragli aduga che machet adugi manungdana fast track travel sarga number ama iduna lerami maduhe ubada Buntyna koi asi nisagini haibadi munigini haiba khangmangamli maramdi fast iriba f si munina fire haina iba f tuga chap manari madu haibada Bablana nangna karamna khanglibono haina hanglakpaduda munidi f si makata ona na ibani aina reaction da khanghobani haina kumlangli maduna haibadi Munni India da salamba yari aduna yamna thuna fast track travel agency asida chatuna Munni India da chakabra nachagna chatibra haibadu khangtona ba makoi fast track travel agency asida lagli highway agency adu lalaga Buntyna India da Munni ko nupi ama chatkebagi ticket ka kibra haina hanglubaduda counter da phamli nupa aduna atopa passenger singi information haidokpa yade confidential ni haiduna amata haidoro yaramde maruda makoi humna kadar tawduna sejina machanu du India ra chalamnagani maka khanakibani haiduna kapchinabadagi counter da phamli manupa aduna Munni natraga nisagi mingda booking labor haina thiba matamda haiba minga sida booking amata leramba thingnakide adubu Aditi kobi nupi amangi mingda booking lerambadagi mingasi Indian mali haiduna Aditi haiba nupi adugi phone number contact number lauduna laki aduga laroliba phone number de phone tawduna hanglu matamdadi number adu pap amagi bar amagi oidon leraki aduga thabak toriba nupaduna hairakpai matungina mafam aduda Indian nupi amadi thabak tori pung 5 da lakani maming ni sital kawi hairangli ahan madana Munni mathangdana Nisha travel agency adudagina Aditi kawi hairakpa aduga phone tawduna hanglu matamdana sital kawi mo hairakpasida makoi hom pungaw haibadu oiri khara chamjaba Babla di kaino toribasu khanbada pungaw haibadu oiri aduga magti Nisa natragana Munni hingliabasu thajadribani adabu Buntyna di Munni Nisa sital natragana Aditi haibasingse mi amakaki nupi amakaki mamingni yamna satibu nupini mag hek phadriu makai makoi maralaiti utpat sungangomloi hairi maramaduna Buntyna police commissioner G.D. Mehra da phone tawraga makoi mara kwemta lebanate mara leba nupi sidi Munni amukoba Nisa amukoba Aditi sital maming pawon oliba nupi sini mag tang kuntrate India ra chakhigadore mag pu phabi ho makoi mara leiti hairi adubu G.D. Mehra nadi nang ngang udai thajade karigumba nakoina nara lemdaba tarabadi adumaina chiloidobani police station da lalaga sanana taw hairi aduga phone wari sana my phone tap toraga phone torli busi kadai don location track to haina ingit piri aduga DG Mehra na makoi location track to wayanaba waido khara kuine sangtona sanana ba hona bolna na gari tawduna makoi location hack phangbaga makoi tamna lagli telephone butta phone tona
ꯃꯐꯝ ꯑꯗꯨ ꯇꯝꯅ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯁꯤꯡ ꯁꯥꯏꯔꯦꯟ ꯈꯣꯡꯅ ꯊꯧꯖꯤꯜꯂꯛꯄꯗꯨ ꯎꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯔꯣꯝ ꯆꯦꯟꯊꯣꯔꯛꯂꯦ ꯃꯈꯣꯏꯒꯤ ꯂꯣꯀꯦꯁꯟ ꯇ꯭ꯔꯦꯛ ꯇꯧꯈꯤꯕ ꯖꯒꯥ ꯑꯗꯨꯋꯥꯏꯗ ꯄꯨꯂꯤꯁꯅ ꯅꯥꯀꯟ ꯈꯨꯗꯤꯡꯃꯛꯇꯒꯤ ꯀꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯌꯥꯝ ꯆꯠꯂꯤꯕ ꯃꯔꯛ ꯑꯗꯨꯗ ꯌꯦꯞꯁꯤꯜꯂꯒ ꯆꯠꯂꯒ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯃꯈꯣꯏꯔꯣꯝ ꯑꯐꯪ ꯑꯐꯪꯕ ꯇꯨꯄꯤ ꯑꯃꯁꯨꯡ ꯑꯥꯅꯣꯛ ꯎꯞꯁꯟꯗꯨꯅ ꯃꯁꯛ ꯈꯪꯗꯅꯕ ꯍꯣꯠꯅꯔꯒ ꯊꯣꯛꯂꯛꯂꯤ ꯑꯗꯨꯕꯨ ꯗꯥꯎꯅ ꯌꯥꯗ꯭ꯔꯤꯕꯁꯨ ꯃꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯆꯝꯄꯛ ꯁꯦꯠꯇꯤ ꯃꯍꯥꯛꯅ ꯂꯧꯈꯠꯂꯨꯔꯤꯕ ꯑꯥꯅꯣꯛ ꯑꯗꯨꯗꯤ ꯃꯃꯤꯠ ꯁꯣꯛꯄꯁꯤꯡꯅ ꯎꯞꯀꯗꯕ ꯌꯥꯝꯅ ꯊꯥꯕ ꯑꯥꯅꯣꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯍꯦꯛ ꯎꯞꯁꯜꯂꯨꯕꯗꯒꯤꯗꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯁꯦꯡ ꯃꯔꯥꯡ ꯎꯕ ꯅꯠꯇꯅ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯄꯨꯂꯤꯁꯅ ꯈꯪꯈꯤꯗꯅꯕ ꯍꯣꯠꯅꯕꯗ ꯇꯨꯄꯤ ꯑꯗꯨꯒ ꯑꯥꯅꯣꯛ ꯑꯗꯨꯒ ꯎꯞꯁꯜꯂꯒ ꯃꯥ ꯊꯣꯛꯄ ꯄꯪꯆꯠꯇ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯗ꯭ꯔꯒ ꯁ꯭ꯃꯒ꯭ꯂꯤꯡ ꯒꯦꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯣꯏꯕ ꯃꯅꯣꯚꯥꯏ ꯒꯥꯟꯙꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯥꯒꯤ ꯗ꯭ꯔꯒꯇꯨ ꯗꯦꯂꯤꯚꯔ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯃꯥꯒꯤ ꯄꯥꯔꯠꯅꯔ ꯁꯦꯔ ꯈꯥꯟꯅ ꯌꯥꯝꯅ ꯁꯥꯎꯔꯛꯄꯗꯒꯤ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯣꯏꯅ ꯗꯦꯂꯤꯚꯔ ꯇꯧꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯗ꯭ꯔꯒ ꯌꯥꯎꯕ ꯁꯨꯏꯠꯀꯦꯁ ꯑꯃ ꯄꯥꯏꯗꯨꯅ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯂꯒ ꯐꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛ ꯂꯩꯔꯦ ꯄꯩꯁꯥ ꯄꯨꯗꯨꯅ ꯂꯥꯛꯂꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯐꯥꯎꯅꯔꯤ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗ ꯇꯨꯄꯤ उप्सलगा अनोप अमुवा अमो उब्लगा मखोई हुम हाक तमना लाकपदु उबदगी पुलिसना मागु मसक खंखरे मापुसु तानरगले खंदुना कोइचेन चेन bahorokle Bunty Babla aduga makoigi director champak setna pulisna phakidana pulisdagi natoknaba masak losendrana lona chenba honabani aduga drug trafficking toiba masagi mana leijariba Manopur Gandhi di pangki ta kiduna makoi ahumna makpom tanarakle khanduna miyamar aduda panglita lilaga makoidagi natoknaba honaduna chatkirami miyamar aduda makoi ahumsu pulisna ukidana litletuna lakpada powara chowa anoma upsilubadagi lambi message sena udraba champak set amadong thengjan tobudagi ꯃꯈꯣꯏꯗꯒꯤ ꯇꯣꯉꯥꯟꯅ ꯃꯊꯟꯇ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯇꯥꯟ ꯆꯥꯟꯅꯔꯨꯗꯨꯅ ꯃꯅꯣꯚꯥꯏ ꯒꯥꯟꯙꯤꯒꯤ ꯃꯇꯨꯡꯗ ꯍꯦꯛ ꯆꯠꯂꯨꯔꯦ ꯃꯅꯣꯚꯥꯏ ꯒꯥꯟꯙꯤꯗꯤ ꯃꯉꯣꯟꯗ ꯑꯇꯝꯅꯅ ꯇꯥꯟꯅꯔꯨꯔꯦ ꯈꯟꯗꯨꯅ ꯍꯨꯃꯥꯡ ꯀꯥꯡꯕ ꯃꯈꯩ ꯃꯤꯌꯥꯝ ꯑꯗꯨꯗ ꯂꯦꯠꯇꯨꯅ ꯆꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯃꯈꯩ ꯆꯝꯄꯛ ꯁꯦꯠꯁꯨ ꯑꯗꯨꯃꯛ ꯇꯥꯟꯅꯔꯛꯂꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕꯗꯨ ꯃꯅꯣꯚꯥꯏ ꯒꯥꯟꯙꯤꯅꯤ ꯈꯪꯗꯨꯅ ꯇꯥꯟꯅꯕꯗꯤ ꯅꯠꯇꯦ ꯃꯃꯤꯠ ꯐꯖꯅ ꯎꯗꯕꯗꯒꯤ ꯄꯪꯆꯠꯇ ꯆꯠꯄꯗ ꯃꯅꯣꯚꯥꯏ ꯒꯥꯟꯙꯤꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯔꯛꯄꯅꯤ ꯃꯉꯣꯟꯗ ꯑꯇꯝꯅꯅ ꯄꯨꯂꯤꯁꯅ ꯇꯥꯟꯅꯔꯛꯂꯦ ꯈꯪꯗꯨꯅ ꯃꯃꯤꯠ ꯍꯨꯃꯥꯡ ꯀꯥꯡꯕ ꯃꯈꯩ ꯂꯦꯠꯇꯨꯅ ꯁꯨꯝ ꯂꯥꯛꯂꯒ ꯂꯤꯞ ꯃꯅꯨꯡ ꯌꯧꯔꯛꯄꯗꯨꯗ ꯃꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯏꯟꯅꯔꯛꯇ꯭ꯔꯦ ꯈꯟꯗꯨꯅ ꯆꯣꯔ ꯈꯔ ꯍꯣꯟꯗꯣꯛꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯆꯝꯄꯛ ꯁꯦꯠ ꯑꯅꯣꯞ ꯑꯊꯥꯕꯗꯨ ꯎꯞꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯈꯥ ꯇꯥꯅ ꯆꯠꯐꯝ ꯂꯩꯇꯕꯗꯨꯗꯒꯤ ꯄꯨꯂꯤꯁꯅ ꯆꯝꯄꯛ ꯁꯦꯠꯅ ꯃꯍꯥꯛꯄꯨ ꯐꯥꯔꯕꯅꯤ ꯈꯟꯗꯨꯅ ꯃꯅꯣꯚꯥꯏ ꯒꯥꯟꯙꯤ ꯄꯦꯔꯤ ꯄꯤꯀꯥꯎꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯂꯒ ꯆꯝꯄꯛ ꯁꯦꯠꯀꯤ ꯊꯕꯥꯛꯀꯤ ꯐꯨꯔꯤꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯂꯤꯕꯗꯨ ꯍꯥꯡꯇꯣꯔꯛꯄꯗꯒꯤ ꯂꯤꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯂꯦ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯅ ꯆꯝꯄꯛ ꯁꯦꯠꯇ ꯄꯩꯁꯥ ꯄꯤꯖꯔꯒ ꯃꯍꯥꯛ ꯅꯥꯟꯊꯣꯔꯛꯄꯅꯤ ꯂꯤꯊꯣꯔꯛꯄꯅꯤ ꯈꯟꯖꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯆꯝꯄꯛ ꯁꯦꯠꯅꯗꯤ ꯑꯅꯣꯞ ꯑꯊꯥꯕꯗꯨ ꯎꯞꯂꯨꯗꯨꯅ ꯃꯃꯥꯡꯗ ꯇꯧꯔꯤꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯗꯕꯗꯒꯤ ꯃꯉꯣꯟꯗ ꯃꯅꯣꯚꯥꯏ ꯒꯥꯟꯙꯤꯅ ꯄꯩꯁꯥ ꯍꯥꯞꯆꯜꯂꯝꯃꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯄꯨꯂꯤꯁꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯂꯤꯠꯂꯤꯠꯇꯨꯅ ꯄꯛꯆꯦꯟꯅ ꯆꯦꯟꯅꯔꯕ ꯃꯇꯨꯡ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯊꯦꯡꯅꯗꯨꯅ ꯄꯨꯂꯤꯁꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯒꯨꯂꯨ ꯃꯍꯥꯛꯀꯤ ꯇꯦꯛꯁꯤꯒꯤ ꯃꯄꯨ ꯑꯗꯨꯅ ꯃꯍꯥꯛꯅ ꯋꯥꯏꯗꯨꯅ ꯊꯧꯈꯤꯕ ꯇꯦꯛꯁꯤꯗꯨ ꯃꯉꯣꯟꯗ ꯁꯤꯟꯅꯔꯣ ꯃꯇꯝ ꯀꯨꯏꯔꯦ ꯃꯥꯅ ꯀꯗꯔ ꯐꯗꯔ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯉꯣꯟꯗꯗꯤ ꯇꯦꯛꯁꯤꯗꯨ ꯂꯩꯇꯕꯅꯤꯅ ꯃꯉꯣꯟꯗ ꯇꯦꯛꯁꯤꯗꯨ ꯂꯩꯇꯦ ꯃꯇꯝ ꯈꯔ ꯄꯤꯕꯤꯌꯨ ꯃꯍꯥꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯦꯛꯁꯤꯗꯨ ꯄꯤꯖꯒꯦ ꯍꯥꯏꯔꯤ ꯃꯗꯨꯗ ꯇꯦꯛꯁꯤ ꯃꯄꯨ ꯑꯗꯨꯅ ꯄꯨꯡ 24 ꯃꯇꯨꯡꯗ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯇꯦꯛꯁꯤꯗꯨ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯑꯩ ꯊꯣꯡꯗ ꯁꯤꯖꯔꯒ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯁꯟꯒꯅꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯒꯅꯤ ꯍꯥꯏꯅ ꯙꯞ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯦ इचम चमना टैक्सी बराद वायरगा थौदुना लेजब गुलुसु बंटी अमसुंग बाबला थेंगनरुबदगी मथायलना साबा हाइबदु ओइरी मसिगी मतुंगदना बंटी बाबला अमसुंग मखोगी डायरेक्टर चंपक सेट मखोई होम फास्ट ट्रैक ट्रैवल एजेंसी दगी पिरक नंबर दुदा फोन तोरुबदा हरकिबा बार अदुदा लाली बार दु यरो मतुंग मुनि दे लेबो उते ट्रैवल एजेंसी दगी हरकिबना अदिति कवि हाइबने दुगा फोन तोरुगा हंगलुबो मतमदना बार अदुदा इंडियन नुपी सिटल कोवमा थबक तौदुना लई हरकपनिना मदुदा लेरंबा मी अमदा इंडियन नुपी सिटल कोवमा थबक तौदुना लेबदु कनानो हाइना हंगलुबदुदा आदगी नुपी सिने हाइदरा खुद किदुना तकलमी मांगा तकलमी मिसन अदुदी मुनि दिनते बंतिना थेरलिबसी अहानबदा मुनि कवि खलंबा मतंगदा निसा अमो ओदकिबा अदुगा ट्रैवल एजेंसी दगिना अदिति लास्टा सिटल ओदकिबि नुपी अदु मी अमखतनि खलगा लाकपनि अदुबो महो अदु यरपु मतंददी सिटल हाइबा नुपी असिदि अतोपा मा ओइदना लेरमकी मदु उबदा बावला अमसोंग चंपकसेना एने हान हाइदो सिटल गा अदिति गा मानदे हाइदना अदुबो बंती दि हौजिकसु सिटल हाइबा नुपी असि मुनि छुंगो छुइदना खंगलंगबनि हाइना खल्लिबनिना बंतीना नमदना बाबलाबु संकिदुना हंगलमी बाबलाना नुपी दि मुनाक चंसिलगा अदिति नत्रा हाइना हाइरुबदुदा नुपी दुसु खरा चिंगनरा माने हाइना कुमलकली मरुदा बाबलाना मखा तारदुना आई फास्ट ट्रैक ट्रैवल एजेंसी दगी लाक्सबने सोमना मुंबई की टिकेट अमा ककपिरम दो रेडी ओइरे यारे हाइजेके तौबनि हायमलगा थक्रे
Mana hanadagi sitalga ditiga manade nupi asiga muniga mari karimta lenande haibadu chumle khandra murum sonna sawninga tholali adabu bandidi makoina haiba singo thajaba ngamde maramdi hojikta nupa amada hangbadasu nupi du sital kawi haina hairaki aduga makoina hangluba matamdana aditi kawi haina khumlakibani aduna manga thajadaduna laptana sital haina kawrure maruda aditi kawi haina masana haijaraliba nupi duna sital korokota mobile tokna yelali maduna haibadi nupi dogi asema ming sital kawi haibani manga aditi kawi nupi amagi india sakadabu ticket kakbiba oigedoribani pumna masi phajana ningthina gyan taraba bantina nupi asigi matung koin inerabadi muni allies nisai maramda kari umakradi khangmangam khaladuna sital allies aditi kawi nupi sina mayam hankibadu makhoyum punna ngai minari ngaida champak sena maki pikau humjilu matamda paisa myam yaudna lembaduda ingak ngakna putorakli madu buda bantina yamna sauna nahandage koina paisa leitabagi chara hendra leri aduga nangna hoita paisa myam putorakli ba haibaduda champak sena makta sena khangdi paisa si kanana piramuno khangdi hairakpadagi nangna sogoi soidana huralapo oiramgani haina bantina hairore mahangna drama taroka makoi singa dubu makut paidana takpiralaga ngasi mongonda dumna hairakpaduda mak yamna saura phare paisa se aina huralakpa oirabadi huralakpa paisa se nongonda lupa am ho pijaroi hairaga Babla mawani hotel changduna achabo chana dam honari munduminini humni chak charak tabagi chak lamna loiraba banti machinda haidok chakrabusu mabukti lamna loirabani aduga champak chera musung babla su lenagi matagam achapotu putoktuna mahaki mamangda chage honari madu uda banti su sauni maladuna champak chergi mawang leiba stand pen adu on torubadagi nuksit humlaktuna thummoro atet pasingdu loina paitoropodagi mayam mamita changaduna koichin chinari marudagi dukanandu le mamiyo singa champak chimbu tana tanana purapodagi maksu mahumadudagi mathwai nawa chentorapoda manobai gandhi amasung maki gengna phadana pukre Masigi matong manobai gandhi amasung maki gengna champak setpu pharaga makoi maramda kari khangmuno haidra hangli adubu champak setik kaisu khangdabanina mak kaisu khangde haidra kumli maruda manobai gandhi na aina nagonda paisa piramunu nang khangdabra haina hanglubududa mak khangde haina kumlagi maru tabada manobai gandhi di mai hona saupna loigre maramdi mak masamangna champak setki puri khauda paisa haptelamlibani madu phawa khangde hairakpadudagi nangmo oidaba ngangmo misidi punsida amukta thengna chadri hairi aduga amoromdana banti amusung bablana fast track travel agency da sital natragana muni lakpa ngairi tasena harabadi babladi haiba nupi singadu kanamte laklo hena thajari adubu banti nadi muni allies nisa mahoduda ticket lawa sungyo chuna lakani hena thajari banina mak lakpa ngairi bani haiba tobuka ngaki matungda barda thinakiba sital haiba nupi edu travel agency adu lakpa uri mahangna travel agency adu laglaga market ticket adu pudran chatkibadu banti musung bablana lona matung inarakli metro train tongna chatpaduda bawani sum metro train tongduna nupi matung inarapaduda sitalna nupani duna magi matung inarale khangbadagi maka phaminaribi englishman nupi amada market ticket adu pahalaga magna खबर पादना लेथोकरे मदु उबदगी बंतीना बाबलादा नंग सितलगी मतुंग इनरो अदुगा टिकेट पाइकिबे इंग्लिश नुपीसी मतुंगना इन इनरगे हाइरुबदुदा बाबलादी मखोने तोरिबसी ओइरु खनमनिना माना मतोपमदा पिखरगा नंग मदुगी मतुंग अमु इनगे हाइरिब्रो kana kana ge maduk gyam yamna inagada watlibage haina sawilali muruda bantina babla nang clearance da bikhani ge nihoro soida ai matasana wayamna ngangchilakanu hairubudagi babla su isau taptana langsinna nanga bathroom tamna chatkirami mano washroom ni thong doek hangtuklu matamdi washroom manungda nisa allies munni mhamdu lepna lerami mode urubadagi masu khangnaw lauraga banti gi marak tamna chelak banti gi mana he yoga mahoni sisiba make maksu muni uri haibadagi mabani washroom tamna amu hana lakmu matamdi washroom da muni allies nisa leram thingnade aduga tanja sida train su stop yopsulapodagi khamlingai da sitalga english nu pietuga kuminna kre aduga mapandana english nu pieduna monda pirekibut geradu sitalda amuona pisilaki maduna haibadi sitalna maki matung inarakle kanbadagi tikeradu ngahaktang nu piedu pahalaga tikeradu mongonda pikiba malanna bohona oiramle masi matung banti musung babla su sitalgi matung koi inaduna lakle aduga sitalna yemawi manunga changkra matung ngaki matungda sital tholga chatkre sital hek thoki baga ikan kanandana ngaki matung muni allies nisa su ticket adu pariga tholagli nisa hek tholak baga bantiga babla gana mamaile tropaga tan chanruduna mabanina nisa ko tan tanragli aduga train station aduda heptuna leramiba taxi driver guluna bantiga babla udagi guru amusung maki taxi gi mapududa phone matang tori gurudana nangi nakong pudelan ba nangna pamne banti mamo se lere ai car pudana lao hairi aduga maki gari gi mapududa nangi car du mamo se lere lawjuru lao haidna phone tori haibadi guru na pamne banti pitolaga mongondi car lauraga car dubuna magna wari ba car di mapuda pitokarge haina khalibani
Aduga Amoromdana, Bantina, Nisa, Elias Munni Kutan Tanarapadi, Mahatu Chenhom Kaltaduna, Yumamagi Manunda, Chensilo Mutamda, Times Square Gi, Atawagari the Gimanum Oidanamki, Matamutan Kakala Puntamda, Matontamo Floor do Europadagi, Makatan and Tempum Lectabuda, Bandina, Mihapi, Nanguzikai Chenjane, Nana Mihake Halaga, acquainted the Sata Liba Karigan Hina Tina Chair Pududa, Munina so, Ayuari Samutahana Tako, Maduimatung Nangatoni Mata Highly. Maduimatung, Munina, Magi Asemo Wari do Litorgi. Munni asemo maming aditi desai kawi maksu London na thabak thiba lakpani adubu mahapu thabak pibigan haina prolibu nupadana mangonda phataba thabak tawgi tawrapodagi lonna chenthoraki maga lonna chenthorpada maki mamanami sital thengadura makla thabak tawduna leiba barduda maksu matam khara thabak tawrami magi passport mabu pubili nupadana paihibana maram muriga India da chatpusu yaramdi aduga asiyumba tanjasida mahangna Maki Nupani Hakiba, Bikram Zone, Tidakibani, Muruda Bikram Zone, Monda, Taba Masinaki, Hariwa Tabadu, Tawangabadi Maki passport Musang Pesa, Mana Pigani Haki, Marksu, Upari Tabania, Tabadu Yabataki, Aduga, Bikram Zone Yapa, Matungina, Matamkra. Magi nupi sadran leiba taki. Aduga Bikram Chahongi plangi matungina maga bantiga tenaki eng aduda Dr. Adugi gari gi mawanga chongchunduna sijagi tawwa sagadawani adubu Dr. Adugi gari lakrayda bantigi gari hana lakpadagi bantiga hana tenaki bani. Madugi matung Bikram Chahona haibagi matungina makogi drama company aduda leina mag siningma sajindaki. Aduga aing ama Bablana magi kaada kanago mamagi makon taki haibadu tasena maki Bikram Chahon lakpani. Asumna matungkra Bikram Chahona haibagi matungina magi nupi saraga maya mawangda sining may wakal chen nupi mo oina uhalaba matung magi tabak loire haidana magna pama paisa amasong passport piraga magi mayamdagi thadorki adubu ngalira matung magi passport kawramne haidana changsilabu matamdadi nupi ama Bikram Chahona masam laktuna chingchalaga petrol haijilaga pusilapudu uki magna uriba nupi asimak Bikram Chahongi asema nupi Nisa oigadoribani Nisabu Bikram Chahona hatopi adore khangbaduda magna Nisabu kanbinabu honaki Magna Bikram Chahonbu intolaga Nisado chengro haiduna haibani adubu Nisado di masapun rong leg mangamdabudagi magi kamanu na chanchilaga matanda solon chinduna lekibani aduga magpuna Bikram Chahona purga maphamudagi tandorakibani aduga manungdagi solon chilaba kadugi mapandagi Bikram Chahona maket kelaga maket maradu langchilaga mahak masamagi nupibu kadigi manungda mai thadoktura hatokibani Nisana mai change matanda nakoi homchu lakiba uhoribu natra haidra wari pumali toroli aduga tanjasida Bablasu mabani manak yausilaktuna Hey, Munni bit chintibi nang huji kadai da chengeni aina police GD mehra kaukrabani ekoi wonang na otpa yaba olaba natra haidna sauri madu ektabada aditi amukena pakatpana loikri Babla karino nang police kauribru hairabada nang phana ma kauribani karino aina kumrali maruda yamna ngakpo wahu ma aditi na haidorli nang police kauribada khwaiti soibani noine di kangriba GD mehra haira police officer aduna Bikram Chahon bo halibani ni hairali Tuga tanjasida guru musung magi geng kapuda natana Manowe Gandhi musung magi geng kutpuna champak set pupudana madu yausilali Aditi na makatardana magna tasayang tokewa todok singadu maramda banti musung magi kamuda tamningwagi magi marata langnaw yamna kana honaki adubu Bikram Chahona question chanabadagi magi manak lawakwa ngamkiti makogi drama so utpa numit aduda Aditi da natana Bikram Chahon su drama yangma laki backstage da Aditi na banti unaba lakpa matamda makogi director champak sena makpu ukibadoni Magna backstage changkiwadala Bikram Chahon chu maki matung inarpoduda ekang kangongdana Commissioner of Police JD Mehra na Bikram Chahona nomoina kaki nomoina palaba Bikram Chahon nakoi tamna changkiwadugi matung kari thokibno nakoi jo gyan taribu natra hairi adubu aditigi wari singsi loina tara matung banti amasung Babla na mata saribasi Bikram Chahon bu JD Mehra na karigi hatkadoribro haibasini Tanjasida JD Mehra su makoi manak yausilaktuna nakoiren gyan tadibadagi maram ai haige harga maki wari amu liragli magna haibagi matungina Bikram Chahongi nupi Nisa Mehra JD Mehra gi machunupi oiduna liramki mapa mama nganna kaina kibadagi maki machunupi Nisa Mehra bo magna maki machanupi sakna yolakibani aduga maki machanupi na Bikram Chahonga khangnei maka longjarge harapadagi magna machanupi bo Bikram Chahonda longki Luongbagi thakri matungda maki machanupi wakalina leire haiba khanglaki aduga matam khari matungda maki machanupi matanta mai thajanduna sijare haiba khangmangamki adubu post matangi report na maki machanupi hakchangda drug yaurma thengnabadagi makhatana manga thijalu matamda Bikram Chahona maki machanupi bu lantum pama khake luongbu oiramki
Bikram Chahona Changnaina Maki Machanupi the drug captain Bedagi Maki Machanupi na Wakalina Narakpune Duga Machanupi would numb the Maitaduna Hatoki when I was a Kalapadi Madugi Jack when Bikram Chahonbo Makutmang Hatoki Oido Lerumki Waripumaloina Lido Jan Tala Mutum Jedi Merana Aditibu Numina Kaftra Hana Honari Madamdi Aditina Maki Machanupi Hana Wahana with the Bikram Matin Panki Hibagini Aduga Bunty Babla Busu Aditi Hapadu Horagadavina Nabani Busu Hatolagani Hadni Asing Tanjasida, Guru Gambu Musung Manubai Gandhi Gambusu, Jagadu Yosilapudi, Makoi, Matomura, Amata Kanga no wit tam the Waholi, or the Swedena, Mataka Sariba, Jawukuyauda, no make after with the gay coaching a do Luina Paitortuna, Makoi Miam Coin, Sepati Matomur Kanga Pachena Generami. Arabesiancy comedy sin Kari Yaw Wilina, Coilina Makong de Bomokutembo Yaroga, but why the Amata Magna Makada Luna Tarali, Masi Matangi, Arabesindana, J.D. Mera Masamana, Mera do Mahanga Tawini Yazarada. Police surrender to Wolina. Aroy Coin at Tipo Yakiba, Mayampom Hospital, the Potuna labor Uri. Makomo could take with the gay, Beneslin yet in a labor Bantida. Hidak Nushine in Viraga, Mubisi, Wariasi Matanga solutionally. Comedy Sarukara, I leave by Jadabagi, Samdinjari. Wariasikram Tobi, commences to Natsumission and Tamiramo. Matangi, video like the Poboina, kind of the Wayat Nijari, Hayum Sidaba.